ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯄꯨꯡ ꯍꯨꯔꯥꯟꯕ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯝꯍꯦꯟꯕ ꯀꯇꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯃꯤꯄꯥꯟ ꯇꯥꯡꯂꯒ ꯑꯍꯥꯎ ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥꯅ ꯊꯣꯟꯕ ꯃꯃꯤꯡ ꯀꯥꯎꯊꯣꯛꯂꯒ ꯃꯥꯕꯨ ꯈꯗ꯭ꯔꯛ ꯀꯧꯅꯈ꯭ꯔꯦ꯫ ꯃꯇꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯗ꯭ꯔꯛ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ, ꯃꯤꯊꯥꯅꯗ꯭ꯔꯦ꯫ ꯐꯝꯖꯥꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯃꯥꯁꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯅꯥꯄꯜ ꯃꯇꯦꯛ ꯑꯃꯗ ꯈꯗ꯭ꯔꯛ ꯂꯪꯐꯩꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯇꯟꯕ ꯃꯤꯒꯤ ꯊꯕꯛ ꯂꯩꯇꯦ, ꯆꯟꯅꯐꯝ ꯈꯪꯗꯕꯅꯤ꯫ ꯃꯥ ꯃꯆꯤꯟꯗ ꯊꯕꯛ ꯊꯤꯔꯤ ꯍꯥꯏ, ꯁꯨꯔꯨꯒꯦꯗꯤ ꯈꯛ ꯈꯟꯈꯤꯗꯦ꯫ ꯂꯧꯕꯨꯛꯀꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯁꯤꯡ ꯆꯟꯅꯤꯡꯗꯦ, ꯏ ꯐꯥꯟꯕꯁꯨ ꯍꯩꯇꯦ ꯍꯥꯏ꯫ ꯀꯅꯥꯅ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯛꯄꯤꯒꯅꯤ? ꯃꯥ ꯆꯔꯥ ꯍꯦꯜꯂꯦ꯫ ꯆꯔꯥꯝꯅꯔꯕ ꯀꯇꯟꯕꯗꯨ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯎꯔꯨꯝꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯐꯠꯇꯦ, ꯊꯧꯖꯥꯟ ꯍꯩꯇꯦ, ꯃꯥꯕꯨ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡꯕꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯄꯤꯖꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯕ ꯄꯥꯈꯪ ꯑꯃ ꯃꯈꯣꯡ ꯑꯅꯤ ꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯂꯝꯕꯤꯗ ꯇꯨꯕꯁꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦ꯫ ꯄꯥꯈꯪꯗꯨ ꯃꯤꯇꯥꯡꯕꯅꯤ ꯍꯥꯏꯕ ꯈꯗ꯭ꯔꯛꯅ ꯈꯪꯂꯦ꯫ ꯃꯥ ꯆꯥꯛꯅꯤꯕꯒꯤ ꯃꯑꯣꯡꯗ ꯆꯠꯂꯤ, ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯌꯥꯏ ꯈꯟꯗꯨꯅ ꯀꯧꯔꯝꯃꯤ꯫ "ꯍꯣ ꯏꯇꯥꯎ, ꯁꯣꯝꯗ ꯂꯥꯛꯑꯣ"꯫ "ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ"? ꯃꯤꯇꯥꯡꯕꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯃꯄꯥ ꯊꯤꯔꯛꯏ꯫ "ꯎꯔꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ", ꯈꯗ꯭ꯔꯛꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯤꯇꯥꯡꯕ ꯃꯥ ꯃꯥꯗꯨꯅ ꯈꯗ꯭ꯔꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯁ꯭ꯋꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯆꯥꯕ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯦꯟꯅ ꯋꯥꯀꯠꯅꯩ, ꯇꯦꯡꯊꯥꯅꯩ꯫ ꯃꯤꯇꯥꯡꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯉꯥꯡꯂꯝꯃꯤ꯫ "ꯃꯤꯠ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯤꯖꯅꯤꯡꯗ꯭ꯔꯦ, ꯇꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯨꯕꯗ ꯐꯪꯂꯛꯄ ꯈꯔ ꯈꯔ ꯆꯥꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯥꯡꯂꯛꯄꯅꯤ" ꯍꯥꯏꯔꯛꯏ꯫ ꯃꯤꯇꯥꯡꯕꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯈꯗ꯭ꯔꯛ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯍꯥꯛꯄꯨ ꯊꯥꯛꯄꯤꯕ ꯉꯝꯕ ꯃꯤ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯇꯥꯡꯕꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯒꯅꯤ, ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯇꯥꯡꯕ ꯍꯔꯥꯎꯖꯕꯅ ꯈꯗ꯭ꯔꯛꯀꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯈꯣꯡꯇꯦꯛꯄ ꯅꯨꯄꯥ ꯑꯃ ꯆꯩꯁꯨ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯈꯣꯡ ꯅꯥꯝꯃ ꯇꯪꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯏ, ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡ ꯆꯦꯟꯊꯔꯤ꯫ ꯈꯗ꯭ꯔꯛꯅ ꯃꯥꯕꯨꯁꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯈꯣꯡꯇꯦꯛꯄ ꯌꯧꯔꯛꯄꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤ ꯋꯥꯔꯤ ꯇꯧꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯅ ꯊꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯅ ꯋꯥꯔꯧꯅ ꯇꯝꯂꯩ꯫ ꯀꯞꯁꯨ ꯀꯞꯂꯝꯃꯤ꯫ ꯈꯗ꯭ꯔꯛꯅ ꯃꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯊꯦꯝꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞꯇ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯅꯥꯛ ꯌꯦꯠ ꯌꯦꯡ ꯌꯦꯡꯗꯨꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯈꯗ꯭ꯔꯛꯅ ꯍꯪꯂꯝꯃꯤ, "ꯍꯣ ꯏꯇꯥꯎ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ"? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ꯫ ꯏꯇꯥꯎꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯅꯤ"꯫ ꯅꯨꯄꯥꯗꯨꯒꯤ ꯇꯥꯌꯣꯟꯅꯕ ꯄꯥꯎꯈꯨꯝꯁꯤꯡꯁꯤ ꯇꯥꯕꯗ ꯅꯥꯄꯪꯕꯅꯤ ꯍꯥꯏꯕ ꯈꯗ꯭ꯔꯛꯅ ꯈꯪꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯃꯤꯁꯛ ꯑꯃꯁꯨ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯈꯨꯠꯁꯥꯒꯤ ꯏꯪꯒꯤꯠꯅ ꯃꯈꯣꯏ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯥꯄꯪꯕꯗꯨꯗ ꯈꯪꯍꯜꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯊꯕꯛꯇ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯇꯧꯏ ꯍꯥꯏꯕꯗꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯆꯔꯥ ꯀꯌꯥꯁꯨ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯦ ꯍꯥꯏꯅ
ꯅꯥꯄꯪꯕꯅ ꯃꯊꯪ ꯃꯊꯪ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗ ꯃꯥꯕꯨꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯈꯗ꯭ꯔꯛꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯈꯨꯟꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯤꯇꯥꯡꯕꯒ ꯈꯣꯡꯇꯦꯛꯄꯒ ꯑꯅꯤꯗꯨ ꯈꯨꯜ ꯑꯃꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯔꯨꯅꯕ ꯈꯗ꯭ꯔꯛꯅ ꯊꯥꯈ꯭ꯔꯦ꯫ ꯈꯣꯡꯇꯦꯛꯄꯅ ꯃꯤꯇꯥꯡꯕꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯍꯜꯂꯤ꯫ ꯚꯤꯈ꯭ꯌꯥ ꯅꯤꯔꯨꯕ ꯅꯨꯄꯥ ꯑꯅꯤ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯆꯦꯡ ꯑꯃꯗꯤ ꯑꯇꯩ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯨꯔꯛꯈꯤ꯫ ꯃꯗꯨ ꯅꯥꯄꯪꯕꯅ ꯊꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯕꯨꯛ ꯊꯟꯅ ꯌꯥꯝꯅꯁꯨ ꯍꯥꯎꯅ ꯆꯥꯕ ꯐꯪꯖꯔꯦ꯫ ꯈꯗ꯭ꯔꯛꯇꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ, ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯈꯨꯜ ꯀꯌꯥꯗꯒꯤ ꯅꯤꯗꯨꯅ ꯆꯥꯔꯛꯄꯁꯤ ꯊꯥ 5 ꯁꯨꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯗ꯭ꯔꯛꯀꯤ ꯇꯥꯠ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯦ꯫ ꯚꯤꯈ꯭ꯌꯥꯔꯤ ꯑꯅꯤꯗꯨꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯚꯤꯈ꯭ꯌꯥ ꯐꯪꯂꯛꯇꯕꯅ ꯃꯈꯣꯏ ꯃꯔꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯆꯔꯥꯝꯅꯔꯕ ꯅꯨꯄꯥ ꯃꯔꯤꯗꯨ ꯈꯨꯟꯌꯥꯏꯒꯤ ꯎꯌꯣꯛ ꯎꯃꯪ ꯑꯃꯗ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯈꯗ꯭ꯔꯛꯅ ꯍꯥꯏ, "ꯑꯆꯥ ꯑꯊꯛ ꯂꯩꯔꯨꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯦꯜ ꯂꯩꯇꯦ꯫ ꯆꯔꯥ ꯑꯁꯨꯝ ꯍꯦꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩꯈꯣꯏ ꯆꯥꯗꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯁꯦꯜ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯁꯤ꯫" ꯃꯌꯥꯝꯅ ꯍꯪꯂꯝꯃꯤ, "ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯇꯥꯟꯁꯤꯒꯦ?" "ꯊꯕꯛ ꯁꯨꯗꯅ ꯐꯪꯕ ꯌꯥꯕ ꯎꯄꯥꯏ ꯊꯤꯒꯗꯕꯅꯤ." "ꯀꯔꯤꯅꯣ ꯑꯗꯨꯗꯤ?" "ꯍꯨꯔꯥꯟꯕ ꯇꯥꯏ꯫ ꯑꯍꯤꯡꯁꯤꯗ ꯆꯠꯀꯗꯕꯅꯤ." "ꯀꯔꯤ ꯄꯣꯠꯅꯣ? ꯀꯅꯥꯗꯒꯤꯅꯣ?" "ꯄꯨꯡꯇꯤꯡꯕꯒꯤ ꯏꯃꯨꯡꯗ ꯄꯨꯡ ꯃꯌꯥꯝ ꯑꯃ ꯊꯝꯂꯤ꯫ ꯃꯗꯨ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯄꯗ ꯈꯨꯗꯛꯇ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯃꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣই ꯁꯤꯔꯒꯅꯤ." ꯃꯌꯥꯝꯗꯨ ꯄꯨꯡ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯨ ꯌꯥꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯄꯨꯡꯇꯤꯡꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯈꯗ꯭ꯔꯛꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯏ, "ꯄꯨꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯤꯡꯕ ꯂꯣꯏꯔꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ꯫ ꯇꯞꯅ ꯌꯩꯗꯨꯅ ꯌꯦꯡꯉꯨ꯫ ꯕꯨꯞ ꯕꯨꯞ ꯍꯥꯏꯔꯕꯗꯤ ꯇꯤꯡꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ, ꯌꯣꯟꯕ ꯁꯤꯠꯂꯣꯏ꯫ ꯇꯦꯟ ꯇꯦꯟ ꯙꯤꯟ ꯙꯤꯟ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯄꯁꯤꯡꯗꯨ ꯇꯤꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯗꯨ ꯈꯟꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯄꯨꯡꯗꯨ ꯑꯃꯃꯝꯇꯪ ꯊꯥꯡꯗꯣꯛꯂꯒ ꯁꯨꯃꯥꯡꯗ ꯇꯞꯅ ꯌꯩꯗꯨꯅ ꯌꯦꯡꯒꯗꯕꯅꯤ." "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯃꯤꯇꯥꯡꯕ ꯅꯪꯅ ꯍꯨꯔꯥꯜꯂꯨꯕ ꯇꯥꯔꯦ꯫ ꯆꯠꯈ꯭ꯔꯣ." "ꯑꯦ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯇꯥꯎ? ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯐꯝ ꯀꯔꯝꯅ ꯊꯤꯒꯅꯤ? ꯃꯄꯨꯅ ꯇꯥꯜꯂꯛꯂꯣ ꯀꯔꯝꯅ ꯆꯦꯟꯒꯅꯤ? ꯑꯩ ꯐꯥꯈꯤꯕꯗ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯑꯋꯥꯐꯝꯗ ꯇꯥꯃꯤꯟꯅꯒꯅꯤ꯫ ꯑꯩ ꯆꯠꯂꯣꯏ." ꯃꯤꯇꯥꯡꯕꯅ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪ ꯆꯠꯂꯨ." ꯈꯗ꯭ꯔꯛꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯗꯨ ꯇꯥꯛꯄꯤꯒꯅꯨ ꯏꯇꯥꯎ꯫ ꯑꯩ ꯄꯨꯡ ꯄꯨꯔꯒ ꯆꯦꯟꯕ ꯉꯝꯗꯕꯅ ꯃꯄꯨꯅ ꯇꯥꯜꯂꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯒꯅꯤ꯫ ꯑꯩꯅ ꯆꯠꯄꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ." ꯈꯣꯡꯇꯦꯛꯄꯅ ꯈꯨꯝꯂꯛꯏ꯫ "ꯑꯁ, ꯅꯈꯣꯏꯁꯤꯗꯤ ꯄꯪꯈ꯭ꯔꯦꯗꯀꯣ! ꯏꯇꯥꯎ ꯅꯥꯄꯪꯕ ꯅꯪꯅ ꯍꯨꯔꯥꯜꯂꯨꯕ ꯇꯥꯔꯦ." ꯈꯗ꯭ꯔꯛꯅ ꯇꯛꯁꯤꯜꯂꯛꯏ꯫ "ꯀꯥꯟꯅꯔꯣꯏ ꯏꯇꯥꯎ, ꯑꯩꯅ ꯑꯐꯕ ꯄꯨꯡ ꯀꯔꯝꯅ ꯈꯜꯂꯨꯒꯅꯤ?" ꯅꯥꯄꯪꯕꯅ ꯃꯉꯛ ꯍꯥꯏꯔꯝꯃꯤ꯫ ꯈꯗ꯭ꯔꯛꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯣ꯫ ꯑꯐꯕ ꯄꯨꯡ 3 ꯐꯖꯅ ꯈꯜꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯩ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯁꯤꯗ ꯉꯥꯏꯔꯝꯒꯦ." ꯅꯨꯄꯥ 3 ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯦ꯫ ꯅꯥꯄꯪꯕꯅ ꯈꯣꯡꯇꯦꯛꯄꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯡ ꯊꯪꯏ꯫ ꯃꯤꯇꯥꯡꯕꯅ ꯈꯣꯡꯇꯦꯛꯄꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯏꯜꯂꯤ꯫ ꯃꯈꯣꯏ 3 ꯄꯨꯡꯇꯤꯡꯕꯒꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯊꯣꯡ ꯊꯤꯔꯝꯃꯤ꯫ ꯅꯥꯄꯪꯕꯅ ꯊꯣꯡꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯏꯃꯨꯡꯗ ꯀꯔꯝꯅ ꯆꯪꯁꯤꯒꯦ ꯈꯟꯅꯕ ꯍꯧꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤ ꯁꯣꯏꯗꯅ ꯃꯄꯥꯟ ꯊꯣꯔꯛꯅꯈꯤꯒꯅꯤ, ꯃꯗꯨ ꯉꯥꯏꯔꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯨꯏꯅ ꯐꯧꯁꯨ ꯁꯪꯒꯥꯏ ꯃꯔꯨꯝꯗ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯤ ꯑꯃ ꯃꯄꯥꯟ ꯊꯣꯔꯛꯄꯒꯤ ꯊꯣꯡ ꯍꯥꯡꯕ ꯃꯈꯣꯜ ꯇꯥꯕꯒ ꯈꯣꯡꯇꯦꯛꯄꯅ ꯅꯥꯄꯪꯕꯗ ꯆꯠꯈꯤꯅꯕ ꯈꯪꯍꯜꯂꯤ꯫ ꯅꯥꯄꯪꯕꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯝꯕ ꯐꯝꯃꯦꯟꯂꯣꯝꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯀꯥꯡꯈꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯂꯨꯕ ꯌꯨꯝꯕꯨꯅ ꯊꯣꯡ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯄꯪꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯇꯞꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯡ ꯑꯃ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯈꯣꯡꯇꯦꯛꯄꯅ ꯃꯔꯨ ꯃꯅꯥꯎ ꯑꯅꯤꯃꯛꯇ ꯇꯞꯅ ꯌꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫
ꯃꯈꯣꯜ ꯆꯨꯝꯗꯦ ꯕꯨꯞ ꯕꯨꯞ ꯇꯤꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯄꯨꯡꯅꯤ꯫ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯛꯅꯕ ꯅꯥꯄꯪꯕꯕꯨ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯍꯟꯗꯛꯅ ꯃꯗꯨ ꯃꯤꯇꯥꯡꯕꯅ ꯌꯩꯗꯨꯅ ꯌꯦꯡꯏ꯫ ꯇꯦꯟ ꯇꯦꯟ ꯃꯈꯣꯜ ꯆꯨꯝꯂꯦ, ꯇꯤꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯥꯄꯪꯕꯅ ꯄꯨꯡ ꯑꯃ ꯂꯧꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯥꯆꯤꯟꯗꯒꯤ ꯑꯃ ꯈꯜꯂꯒ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯤꯇꯥꯡꯕꯅ ꯌꯩꯗꯨꯅ ꯌꯦꯡꯏ꯫ ꯕꯨꯞ ꯕꯨꯞ ꯃꯗꯨ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯃ ꯁꯤꯜꯂꯨꯅꯕ ꯃꯥꯕꯨ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯥꯄꯪꯕ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯄꯨꯡ 2 ꯄꯨꯔꯒ ꯊꯣꯔꯛꯂꯦ꯫ ꯑꯃꯅ ꯃꯉꯛꯇ ꯌꯥꯜꯂꯛꯈꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯌꯩꯗꯨꯅ ꯃꯈꯣꯜ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ꯫ ꯑꯇꯣꯞꯄꯗꯨꯅ ꯈꯣꯡꯇꯦꯛꯄꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯥꯄꯪꯕꯒꯤ ꯄꯨꯡꯈꯣꯜ ꯀꯟꯈꯠꯂꯛꯈꯤ꯫ ꯇꯥ ꯇꯥ, ꯇꯦꯟ ꯇꯦꯟ ꯙꯤꯟ ꯙꯤꯟ ꯔꯥꯒ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯟꯅ ꯀꯟꯅ ꯁꯨꯃꯥꯡꯗ ꯍꯥ ꯈꯔ ꯇꯦꯟ ꯇꯥ ꯙꯤꯟ ꯇꯦꯟ ꯇꯥ ꯊ꯭ꯔꯛ ꯊ꯭ꯔꯛ ꯅꯤꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯟꯅꯈꯤ, ꯃꯈꯣꯏꯒꯤ ꯁꯦꯕꯣꯛꯁꯤꯡꯁꯤ ꯊꯋꯥꯏ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈ꯭ꯔꯦꯗ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯁꯨ ꯄꯨꯡ ꯑꯣꯔꯥꯏꯔꯤꯅꯦ꯫ ꯌꯨꯝꯕꯨ ꯄꯨꯡꯇꯤꯡꯕ ꯂꯤꯆꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯊꯤꯜꯂꯤꯕ ꯃꯔꯤꯗꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯎꯁꯤꯠꯇꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯂꯧꯔꯝꯃꯤ꯫ ꯂꯣꯟꯅ ꯂꯥꯛꯂꯒ ꯑꯍꯨꯝꯃꯛꯀꯤ ꯌꯥꯡꯂꯦꯟꯗ ꯂꯤꯆꯩꯅ ꯁꯥꯟꯊꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯑꯃꯝꯕꯗꯨꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯨꯅ ꯇꯥꯟꯗꯤ ꯇꯥꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯥꯄꯪꯕ ꯁꯟꯊꯤꯀꯣꯝꯗ ꯇꯥꯁꯤꯜꯂꯦ꯫ ꯈꯣꯡꯇꯦꯛꯄꯅ ꯆꯣꯡꯊꯔꯒ ꯂꯣꯠꯈꯤꯕ ꯃꯐꯝꯗꯨ ꯆꯒꯨꯝꯀꯣꯝ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯇꯥꯡꯕꯗꯤ ꯑꯃꯥꯡꯀꯣꯝꯗ ꯄꯨꯊꯕꯗꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯥꯒꯠꯄ ꯉꯝꯗꯅ ꯐꯅ ꯀꯨꯏꯅ ꯅꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯩꯅꯥ ꯑꯃꯗꯤ ꯑꯀꯤꯕ ꯀꯣꯛꯂꯕ ꯃꯇꯝꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯗ꯭ꯔꯛꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯅꯝꯊꯤꯕꯅ ꯁꯣꯔ ꯍꯣꯟꯅꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯇꯝ ꯆꯪꯅ ꯏꯔꯨꯖꯍꯟꯈꯤ꯫ ꯃꯗꯨ ꯐꯥꯎꯕ ꯃꯈꯣꯏꯗꯒꯤ ꯃꯅꯝ ꯀꯣꯛꯇꯅ ꯂꯩꯔꯤ꯫ ꯈꯗ꯭ꯔꯛ ꯃꯇꯥꯎ ꯑꯍꯨꯝꯒꯤ ꯑꯄꯪꯕ ꯊꯧꯑꯣꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯏꯪꯈꯣꯜ ꯏꯔꯛꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯏꯔꯣꯏ ꯍꯨꯔꯥꯜꯂꯨꯅꯕ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯎ ꯁꯥꯎ ꯍꯥꯏꯗꯨꯅ ꯏꯔꯛꯇ ꯇꯞꯅ ꯇꯞꯅ ꯑꯃꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯀꯥꯛ ꯀꯥꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯔꯥꯏꯗ ꯌꯩꯔꯛꯄꯅꯤ꯫ ꯑꯀꯟꯕ ꯆꯩꯐꯨꯅꯤ꯫ ꯏꯔꯣꯏ ꯃꯆꯤ ꯐꯩ ꯏꯔꯣꯏ ꯃꯆꯤ ꯐꯩ ꯍꯥꯏꯅ ꯃꯈꯣꯏ ꯆꯩꯅꯥ ꯈꯥꯡꯕꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯈꯗ꯭ꯔꯛ ꯃꯑꯣꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯏꯔꯣꯏ ꯑꯣꯏꯔꯝꯂꯔꯣꯏ ꯈꯟꯈꯤꯕꯗꯨ ꯆꯨꯝꯂꯦ꯫ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯄ ꯎꯔꯦ꯫ ꯀꯇꯟꯕꯅ ꯍꯪꯂꯝꯃꯤ, ꯀꯅꯥꯅꯣ ꯅꯪꯕꯨ? ꯏꯔꯣꯏ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯁꯨ ꯏꯔꯣꯏ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯤ ꯑꯩ ꯈꯪꯏ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯅꯗꯕꯅ ꯐꯔꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯔꯥꯏꯗ ꯊꯥꯡꯇꯦꯛꯅ ꯊꯥꯔꯛꯈꯤꯕꯅꯤ ꯈꯪꯂꯕꯁꯨ ꯁꯥꯎꯔꯨꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯨꯞ ꯁꯥꯟꯅꯔꯦ꯫ ꯈꯗ꯭ꯔꯛ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯍꯣꯏꯅꯗꯨꯝ ꯃꯉꯣꯟꯗ ꯄꯣꯠꯂꯨꯝ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯅ ꯀꯤꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ, ꯃꯔꯥꯜ ꯂꯩꯕ ꯃꯤ ꯇꯥꯍꯜꯂꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯏꯇꯥꯎꯈꯣꯏ ꯂꯥꯎ ꯋꯥꯐꯝ ꯑꯃꯇ ꯈꯟꯅꯁꯤ꯫ ꯈꯗ꯭ꯔꯛꯅ ꯃꯔꯨꯞ ꯑꯍꯨꯝꯕꯨ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃ ꯌꯦꯡꯁꯤ꯫ ꯀꯔꯝꯅ? ꯑꯍꯨꯝꯃꯛꯅ ꯍꯪꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯋꯥꯡꯕ ꯎꯊꯛꯇ ꯁꯒꯥꯏ ꯇꯣꯡꯕꯤ ꯁꯥꯟꯅꯁꯤ꯫ ꯎꯁꯥꯗ ꯌꯥꯜꯂꯒ ꯈꯨꯕꯥꯛ ꯈꯨꯒꯗꯕꯅꯤ꯫ ꯆꯥꯛ ꯂꯥꯝꯕ ꯀꯣꯛꯅꯅꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯑꯣꯡ ꯇꯥꯛꯎ꯫ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯅ ꯈꯥꯡꯕ ꯋꯥꯔꯕ ꯈꯣꯡꯇꯦꯛꯄꯅ ꯍꯥꯏꯔꯛꯏ꯫ ꯎꯁꯥꯗ ꯌꯥꯜꯂꯕ ꯇꯨꯡꯗ ꯌꯥ ꯌꯥ ꯍꯥꯏꯅ ꯂꯥꯎꯔꯛꯄꯒ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯈꯨꯕꯥꯛ ꯈꯨꯒꯗꯕꯅꯤ꯫ ꯈꯗ꯭ꯔꯛꯅ ꯇꯨꯡ ꯊꯪꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯗ ꯃꯤꯇꯥꯡꯕꯅ ꯂꯩꯔꯒ ꯃꯈꯣꯏ ꯃꯔꯤ ꯃꯊꯪ ꯃꯊꯪ ꯑꯆꯧꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯁꯥ ꯌꯥꯝꯅ ꯂꯣꯡꯕ ꯃꯄꯥ ꯑꯃ ꯌꯧꯔꯛꯄꯒ ꯃꯈꯣꯏ ꯆꯦꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯐꯅ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯈꯠꯅꯈ꯭ꯔꯕꯅꯤ꯫ ꯈꯗ꯭ꯔꯛꯅ ꯍꯪꯂꯛꯏ, ꯅꯈꯣꯏ ꯆꯦꯠꯅ ꯌꯥꯜꯂꯕ꯭ꯔꯥ? ꯌꯥꯜꯂꯦ ꯌꯥꯜꯂꯦ ꯃꯌꯥꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯥꯟꯅꯕ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ, ꯑꯩ ꯂꯥꯎꯔꯛꯂꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣ ꯌꯥ ꯑꯍꯨꯝꯂꯛ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯕꯨꯞ ꯕꯨꯞ ꯑꯃꯨꯟꯕ ꯎꯍꯩ ꯀꯦꯟꯕꯒꯨꯝ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯍꯨꯝꯗꯨ
साफू कन्ना लैमाइदा येसिल्लगा वांथख्रे उसादा चेतना पाइरगा यालिबा खद्रक्ति खुत्ता उचेक मरुम थिरकपा लिंजाव अमना चिकपदगी महाक्सु कन्ना मुक्तंग लाउरमलगा लैमाइदा साफू कन्ना येहत्ख्रे महाक सीरे नोंगालकपदा नुपा अहुम ज्ञान खरा खरा तारकलबसु लेंगबा ngamnadri मखोई चैनादी खांगदा नाहिरमी अयुक्ता इंखोल मपु लाकले असीबा नुपा अमगी मनाक्ता नुपा अहुमना तौरमलिबा मतौदु उबदा महाक यामना ngaklammi मखोई अहुमगी वारीदगी महाकी इंखोल मनुंगदा मखोई सिजनबा होटनरंबनी हाइना खनख्रे नुपा अदु यामना साउरमी अदुगी मथक्ता महाक यामनासु मिनुंगसी हैतबा मीनी महाकना मखोइबु मिनाय ओइनबा मयुमदा पुरकलमी हौजिक मिनाय अहुम वाबगी पंदोन लोमले नोंगानबदगी नुमित ताबा फावबा मखोइबु थबक सुहल्ली साक्ति चखोम अहुमदगी हेना खक पिजरमदे मखोई मतम सुप्पदा कपतुना लेनखी नोंगमदी युम्बु सिंगदु अयुक nganta साक चारगा लोनबा खुल्लमदा कुमै येंगबा चटननबा थौरांग तौरमी मखोइना ngangnabadu mitangbana tarami mamana macha laisabida chakhumgi sagaida nung tengotu thangatlamu morok metpa khara yauribadu horen numidang charasi minai ahumda cheksinna yum ngak senanaba hairamlaga yumbu singadu chatkhre khongtekpaga napangbaga pothaba phanglagani khanduna mangonda phamlami mitangbadi imungdagi mapanda khak thoklakhide mahakna sagaidagi karigumba pot ama lambadu khongtekpana mapandagi urami khongtekpana chongduna imungda chenchillakpada napangbadu inarakle mitangbana yamna wana thijaraga lautharakpa nung tengkotu khongtekpana munba horaklami napangbasu makhoyani dagi munnanaba kanna chingba horakhi nupa ahum leijabi pangal phudoktuna munai aina hana phangjaba potni haina kanna lauraga saubana mai horaba mitangbana amuktang khangching chingbada nupa ani khut nan thokre mahak nung tengotu haigatuna napangbagi chubada thomlami nabana ungkraba napangbagi phulamba mana animak hotrong hokre taibang khonjel pumnamak tari mahak chaina khangbada uru ungli mahak mitangbagi khuttagi tengot tap laktuna khongtekpagi khuda saphukana yeirami angang oiringai matamda tusinkhibadagi khuda soktuna konsin khraba makhongdu sit tingthokre laimaida phajana netpa ngamle adubu chaina khangbada ingau na mahak nung tengot pak laktuna mitangbagi mamaida thomnaba langlakhi tengot mayaida chapchana ani thokna kaikhre pokpadagi mamit animak mathak makha mipan phajillaba unsabu thauraba tengotki machinna sangna yatkhaikre angakpani ayoima haina laukhibadu nupadu mamit animak launa pangthokre mahak hojik sangsar pumba ure makhoi ahumgi khanghaudana oirakhiba phibamasi amana amada yengnaraga konaduna kaplami morok metpa marik amata paktraba leimaida tariba tengot machet anida makhoi yenglami isorna makhoigi awaba kokpinaba tharakrabani haina khanki numidang wairam yumbu sing halakli minai ahumgi awanba matau ubada makhoi pumngak ngakhi nonganbada yumbuna makhoi ahumbu minai kokpirami makhoi ningtamlaba mi oina mayumda yamna harauna halaklami niraga lenge khallaba huralaga hinge hotnaraba pangal thauna sijinadraba oirabani misaktu asiba hairang lerang channel na pujarakliba phungawari ngasigi oinadi matang swaida loisinjari hayeng nungairaba wari singa loinana mayam pulap amuk thengnarasi।